ꯄꯨꯟꯁꯤꯗ ꯂꯥꯛꯄ ꯈꯨꯗꯣꯡꯆꯥꯕꯁꯤꯡꯕꯨ ꯌꯥꯔꯤꯃꯈꯩ ꯈꯪꯗꯣꯛꯇꯨꯅ ꯁꯤꯖꯤꯟꯅꯕ, ꯃꯥꯏ ꯄꯥꯛꯄ ꯌꯥꯡꯅ ꯐꯪꯕ ꯌꯥꯗꯦ, ꯃꯇꯝ ꯆꯪꯕ, ꯀꯥꯟꯅꯗꯕꯗ ꯃꯇꯝ ꯃꯥꯡꯍꯟꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯊꯥꯗꯣꯛꯄꯇꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯪꯕ ꯉꯝꯒꯅꯤ꯫ ꯃꯥꯏ ꯄꯥꯛꯄꯗ ꯉꯥꯏꯕ ꯀꯟꯕ, ꯍꯣꯠꯅꯕ ꯀꯟꯕ, ꯑꯆꯨꯝꯕ ꯋꯥꯈꯜꯒꯤ ꯃꯇꯦꯡ ꯃꯔꯨ ꯌꯥꯝꯅ ꯑꯣꯏ꯫ ꯃꯇꯝꯕꯨ ꯃꯃꯜ ꯈꯪꯕ ꯃꯔꯨ ꯑꯣꯏ꯫ ꯑꯆꯧꯕ ꯃꯥꯏ ꯄꯥꯛꯄ ꯄꯨꯝꯕ ꯉꯥꯏꯕ ꯀꯟꯕꯅ ꯍꯧꯗꯣꯛꯍꯜꯂꯤ꯫ ꯄꯨꯛꯅꯤꯡ ꯆꯪꯕ, ꯑꯋꯥꯕꯁꯤꯡꯕꯨ ꯃꯥꯌꯣꯛꯅꯕ, ꯑꯌꯦꯠꯄꯁꯤꯡꯕꯨ ꯊꯦꯡꯅꯕ, ꯉꯥꯏꯕ ꯉꯝꯗꯕꯅ ꯂꯧꯁꯤꯡ ꯂꯩꯔꯕꯁꯨ ꯃꯥꯏ ꯄꯥꯛꯄ ꯐꯪꯗꯦ꯫ ꯋꯥꯈꯜꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕꯁꯤꯡꯗ ꯋꯥꯈꯜꯕꯨ ꯆꯤꯡꯁꯤꯟꯗꯨꯅ ꯑꯃꯠꯇ ꯑꯣꯏꯍꯟꯕ ꯋꯥꯈꯜꯅ ꯃꯇꯝꯕꯨ ꯂꯧꯁꯤꯡ ꯂꯩꯅ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯒꯤ ꯋꯥꯈꯜ ꯍꯣꯡꯍꯟꯗꯅ ꯆꯥꯎꯊꯣꯛꯆꯕ ꯋꯥꯈꯜꯕꯨ ꯁꯦꯝꯒꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯉꯥꯏꯕ ꯀꯟꯕꯕꯨ ꯀꯜꯍꯟꯕ ꯉꯝꯒꯅꯤ꯫ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤꯗ ꯈꯣꯡꯐꯝ ꯆꯦꯠꯅ ꯆꯠꯄ ꯉꯝꯒꯅꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯈꯥꯡꯕ ꯉꯝꯗꯕꯒꯤ ꯍꯩꯅꯕꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯃꯥꯡꯕ ꯀꯌꯥ ꯑꯣꯏꯍꯟꯕꯒꯤ ꯃꯔꯝꯗꯅꯤ꯫ ꯋꯥꯔꯤꯁꯤꯗ ꯑꯁꯦꯡꯕ ꯋꯥ ꯈꯛꯇ ꯍꯥꯏꯒꯅꯤ꯫ ꯃꯌꯥꯝꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯅꯠꯇꯦ꯫ ꯋꯥꯔꯤꯁꯤꯅ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯕꯨ ꯀꯨꯏꯅ ꯋꯥꯈꯜ ꯆꯤꯡꯁꯤꯟꯕ ꯉꯝꯗꯕꯒꯤ ꯍꯩꯅꯕꯤꯕꯨ ꯃꯥꯡꯍꯟꯒꯅꯤ꯫ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯤ ꯇꯥꯕ ꯅꯠꯇ꯭ꯔꯒ ꯌꯦꯡꯕ ꯃꯇꯝꯗ ꯏꯇꯣꯝꯇ ꯂꯩꯗꯨꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕ ꯃꯊꯧ ꯇꯥꯒꯅꯤ꯫ ꯆꯦꯅꯦꯜꯁꯤꯕꯨ ꯂꯥꯏꯛ ꯅꯠꯇ꯭ꯔꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯒꯤ ꯁꯦꯝꯕ ꯅꯠꯇꯦ꯫ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯤꯗ ꯇꯥꯛꯂꯤꯕꯁꯤ ꯇꯁꯦꯡꯅ ꯈꯪꯕ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯒꯗꯤ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯕꯒꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗꯦ ꯈꯟꯒꯅꯤ꯫ ꯚꯤꯗꯤꯑꯣꯕꯨ ꯌꯦꯡꯕ ꯇꯥꯕꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯕꯤꯌꯨ꯫ ꯃꯥꯏ ꯄꯥꯛꯄ ꯄꯥꯟꯗꯝ ꯁꯦꯝꯕꯇꯅ ꯑꯣꯏꯕ ꯌꯥꯗꯦ꯫ ꯁꯦꯝꯂꯤꯕ ꯂꯝꯕꯤꯗꯨꯗ ꯂꯦꯡꯗꯅ ꯂꯩꯕꯅ, ꯉꯥꯏꯕ ꯀꯟꯕ, ꯋꯥꯈꯜ ꯍꯣꯡꯗꯕꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯅ ꯃꯥꯏꯊꯤꯕ ꯃꯤꯁꯤꯡꯒ ꯃꯥꯟꯅꯗꯕ ꯇꯣꯉꯥꯟꯕ ꯇꯣꯞ ꯇꯣꯞꯄ ꯃꯤ ꯑꯃ ꯑꯣꯏꯍꯜꯂꯤ꯫ ꯑꯄꯤꯛꯄ ꯃꯥꯏꯊꯤꯕ ꯐꯪꯕ, ꯄꯥꯟꯗꯝꯒꯤ ꯂꯝꯕꯤꯗ ꯑꯌꯦꯠ ꯑꯄꯟ ꯂꯥꯛꯄ, ꯑꯄꯤꯛꯄ ꯃꯥꯏ ꯄꯥꯛꯄꯗ ꯆꯥꯎꯊꯣꯛꯄ ꯋꯥꯈꯜꯅ ꯀꯨꯏꯅ ꯆꯪꯕ ꯃꯥꯏ ꯄꯥꯛꯄ ꯐꯪꯕ ꯉꯝꯍꯜꯂꯤ꯫ ꯌꯥꯡꯅ ꯐꯪꯅꯤꯡꯕ ꯁꯣꯔꯠꯀꯠꯄꯨ ꯁꯤꯖꯤꯟꯅꯕꯒꯤ ꯃꯍꯨꯠꯇ ꯂꯧꯃꯤ ꯑꯃꯅ ꯐꯧ ꯊꯥꯔꯒ ꯅꯣꯡꯉꯥꯟꯕꯒ ꯐꯧ ꯐꯪꯒꯅꯤ ꯍꯥꯏꯕ ꯑꯣꯏꯊꯣꯛꯄ ꯌꯥꯗꯦ꯫ ꯃꯥꯏ ꯄꯥꯛꯄꯁꯨ ꯃꯇꯝ ꯆꯪꯏ ꯑꯃꯗꯤ ꯂꯦꯞꯇꯅ ꯍꯣꯠꯅꯕ ꯃꯔꯨ ꯑꯣꯏ꯫ ꯃꯇꯝ ꯆꯥꯕ ꯃꯇꯝ ꯂꯥꯛꯄ ꯃꯔꯨ ꯑꯣꯏ꯫ ꯃꯇꯝ ꯆꯥꯅ ꯐꯧꯗ ꯁꯥꯔ ꯆꯥꯏꯕ, ꯇꯤꯟ ꯀꯥꯡꯗꯒꯤ ꯉꯥꯛꯊꯣꯛꯄ, ꯃꯍꯥꯛꯀꯤ ꯆꯥꯅꯕ ꯃꯇꯝ ꯉꯥꯏꯗꯨꯅ ꯊꯥꯕ ꯃꯊꯧ ꯇꯥꯏ꯫ ꯃꯥꯟꯅꯅ ꯄꯨꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯄꯥꯟꯗꯝ ꯑꯃ ꯐꯪꯕ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯍꯩꯁꯤꯟꯕꯗ ꯉꯥꯏꯕ ꯀꯟꯕ ꯑꯃꯗꯤ ꯂꯦꯞꯇꯅ ꯍꯣꯠꯅꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯆꯜ ꯑꯃꯅꯤ꯫ ꯐꯪꯅꯤꯡꯂꯤꯕ ꯑꯣꯏꯍꯟꯅꯤꯡꯂꯤꯕꯁꯤꯡꯁꯤꯕꯨ ꯇꯁꯦꯡꯅ ꯑꯣꯏꯍꯟꯕꯒꯤ ꯆꯥꯕꯤꯅꯤ꯫ ꯉꯁꯤꯒꯤ ꯉꯥꯏꯕ ꯉꯝꯗꯕꯒꯤ ꯍꯩꯅꯕꯤ, ꯃꯤꯅꯤꯠ ꯑꯅꯤꯗ ꯊꯣꯡꯗꯨꯅ ꯂꯩꯕ ꯃꯦꯒꯤ ꯅꯨꯗꯜꯁꯀꯨꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯪꯗ꯭ꯔꯕꯗꯤ ꯃꯈꯥ ꯇꯥꯅ ꯊꯕꯛꯇꯨ ꯍꯣꯠꯅꯕꯒꯤ ꯍꯩꯅꯕꯤ ꯃꯥꯡꯁꯤꯜꯂꯛꯂꯦ꯫ ꯉꯥꯏꯕ ꯀꯟꯕ ꯑꯃꯗꯤ ꯍꯣꯠꯅꯕ ꯂꯦꯞꯇꯕꯒꯤ ꯍꯩꯅꯕꯤ ꯑꯩꯈꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯃꯤꯁꯛ ꯈꯔ ꯈꯛꯇꯗ ꯂꯩꯔꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯉꯥꯏꯕ ꯀꯟꯕ ꯑꯃꯗꯤ ꯍꯣꯠꯅꯕ ꯂꯦꯞꯇꯕꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯪꯕꯗ ꯀꯔꯝꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯏ ꯍꯥꯏꯕꯁꯤ ꯈꯪꯃꯤꯟꯅꯁꯤ꯫ ꯈꯨꯡꯒꯪꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯌꯥꯝꯅ ꯂꯧꯁꯤꯡ ꯂꯩꯕ ꯁꯥꯙꯨ ꯑꯃꯒꯤ ꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯁꯥꯙꯨꯒꯤ ꯅꯥꯛꯇ ꯆꯠꯂꯒ ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯙꯨꯗ ꯍꯥꯟꯅ ꯈꯨꯔꯨꯝꯂꯒ ꯁꯥꯙꯨꯗ ꯍꯥꯏ, ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯂꯤ꯫ ꯑꯩ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯃꯇꯝ ꯀꯨꯏꯅ ꯋꯥꯈꯜ ꯆꯤꯡꯁꯤꯟꯗꯨꯅ ꯂꯩꯕ ꯉꯝꯗꯦ꯫ ꯑꯩ ꯌꯥꯝꯅ ꯌꯥꯡꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯥꯡꯊꯣꯛꯅꯤꯡꯕ ꯄꯣꯛꯏ, ꯑꯗꯨꯒ ꯊꯕꯛꯇꯨꯗ ꯌꯥꯡꯅ ꯇꯧꯕ ꯍꯧꯏ꯫ ꯊꯕꯛꯇꯨ ꯈꯔꯅꯤ ꯇꯧꯕ ꯍꯧꯔꯒ ꯃꯇꯝ ꯈꯔ ꯃꯇꯨꯡꯗ ꯑꯩꯒꯤ ꯄꯥꯟꯗꯝꯕꯨ ꯐꯪꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯋꯥꯈꯜ ꯌꯥꯡꯅ ꯍꯟꯊꯔꯛꯄ ꯍꯧꯏ꯫ ꯑꯩ ꯀꯔꯤ ꯇꯧꯅꯤ ꯈꯪꯐꯝ ꯈꯪꯂꯛꯇꯦ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯕꯛꯇꯨ ꯊꯥꯗꯣꯛꯏ, ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯃꯅ ꯑꯇꯣꯞꯄ ꯊꯕꯛ ꯑꯃꯕꯨ ꯇꯧꯅꯕ ꯍꯣꯠꯅꯩ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯃꯌꯥꯝ ꯃꯥꯡꯍꯟꯈ꯭ꯔꯦ, ꯑꯗꯨꯕꯨ ꯉꯁꯤꯁꯨ ꯑꯩꯅ ꯋꯥꯈꯜꯁꯤꯕꯨ ꯍꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯤ꯫ ꯑꯩ ꯈꯪꯏ ꯑꯩꯒꯤ ꯋꯥꯈꯜ ꯂꯦꯞꯄ ꯉꯝꯗꯕꯅ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯪꯕ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯑꯩꯅ ꯑꯉꯝꯕ ꯍꯣꯠꯅꯗꯨꯅꯁꯨ ꯍꯩꯅꯕꯤꯁꯤꯕꯨ ꯊꯥꯗꯣꯛꯄ ꯉꯝꯗꯕ ꯑꯣꯏ꯫ ꯂꯧꯁꯤꯡ ꯂꯩꯔꯕ ꯁꯥꯙꯨꯗꯒꯤ ꯑꯩꯒꯤ ꯋꯥꯈꯜꯁꯤꯕꯨ ꯁꯣꯏꯗꯅ ꯍꯣꯡꯗꯣꯛꯄꯒꯤ ꯂꯧꯁꯤꯡ ꯐꯪꯒꯅꯤ ꯈꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯩꯅ ꯄꯥꯟꯗꯝꯗꯨꯕꯨ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯋꯥꯈꯜ ꯍꯣꯡꯗꯣꯛꯇꯅ ꯍꯣꯠꯅꯕꯒꯤ ꯍꯩꯅꯕꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯄꯨꯔꯛꯄꯒꯤ ꯁꯥꯙꯨꯒꯤ ꯃꯐꯝꯗ ꯂꯥꯛꯄꯅꯤ꯫ ꯁꯥꯙꯨꯅ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯋꯥꯁꯤꯡꯗꯨꯗ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ, ꯑꯗꯨꯒ ꯍꯥꯏ, ꯄꯥꯝꯕꯤꯅ ꯃꯍꯩ ꯌꯥꯟꯕꯗ ꯃꯇꯝ ꯆꯪꯏ, ꯍꯩꯅꯧ ꯑꯁꯪꯕ ꯑꯃꯒꯨꯝ ꯃꯨꯟꯗ꯭ꯔꯤꯉꯩꯗ ꯊꯨꯝꯕ ꯋꯥꯠꯂꯤ꯫ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯐꯪꯕ ꯑꯃꯗꯤ ꯏꯪ ꯆꯤꯛꯅ ꯂꯩꯔꯛꯄꯗ ꯃꯇꯝ ꯆꯪꯏ꯫ ꯍꯩꯅꯧꯕꯨ ꯃꯇꯝ ꯉꯥꯏꯕ ꯉꯝꯗꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯃꯨꯟꯗ꯭ꯔꯤꯉꯩꯗ ꯍꯦꯛꯂꯕꯗꯤ ꯑꯁꯤꯟꯕꯇ ꯑꯣꯏꯅ ꯆꯥꯒꯅꯤ꯫ ꯅꯪꯒꯤ ꯂꯝꯕꯤꯗꯁꯨ ꯁꯤꯃꯛ ꯐꯪꯅꯒꯅꯤ꯫ ꯂꯧꯁꯤꯡ ꯐꯪꯕꯒꯤ, ꯂꯟ ꯊꯨꯝ ꯐꯪꯕꯒꯤ, ꯅꯨꯡꯉꯥꯏꯕꯒꯤ ꯂꯝꯕꯤꯗ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯊꯧꯅꯥ ꯐꯅ ꯄꯨꯟꯁꯤꯗ ꯂꯥꯛꯄ ꯑꯋꯥꯕꯁꯤꯡꯕꯨ ꯃꯥꯌꯣꯛꯅꯒꯗꯕꯅꯤ꯫ ꯅꯪꯒꯤ ꯃꯪꯂꯥꯟꯗ ꯏꯁꯥꯕꯨ ꯀꯠꯊꯣꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯋꯥꯈꯜꯗ ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ꯫ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯊꯥꯗꯨꯅ ꯍꯣꯠꯅꯔꯕꯁꯨ ꯑꯩꯈꯣꯏꯅ ꯑꯣꯏꯍꯟꯅꯤꯡꯂꯤꯕꯗꯨ ꯑꯣꯏꯍꯟꯕ ꯉꯝꯗꯦ꯫ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯂꯩꯖꯕ ꯄꯥꯡꯒꯜ, ꯋꯥꯈꯜ, ꯃꯇꯝ ꯄꯨꯝꯅꯃꯛ ꯄꯤꯗꯨꯅ ꯍꯣꯠꯅꯩ, ꯈꯜꯂꯤꯕꯁꯤꯕꯨ ꯐꯪꯅꯕ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯈꯟꯕꯒ ꯑꯣꯏꯔꯛꯄꯒ ꯑꯣꯟꯅ ꯇꯩꯅꯕ ꯑꯣꯏ꯫ ꯑꯣꯏꯗ꯭ꯔꯕꯗꯤ ꯁꯥꯎꯅꯤꯡꯕ, ꯅꯨꯡꯉꯥꯏꯇꯕ, ꯐꯠꯇꯕ ꯋꯥꯈꯜꯅ ꯏꯁꯥꯃꯛꯇ ꯋꯥꯍꯪ ꯍꯪꯖꯩ, ꯄꯨꯝꯅꯃꯛ ꯇꯧꯔꯤꯕꯁꯤꯡꯁꯤ ꯇꯁꯦꯡꯅ ꯑꯩꯒꯤ ꯑꯣꯏꯖꯕꯒꯤꯔꯥ? ꯑꯌꯥꯝꯕ ꯃꯤꯁꯤꯡ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯥꯡꯕꯒꯤ ꯄꯥꯡꯒꯜ ꯃꯥꯡꯊꯔꯛꯏ, ꯃꯥꯏꯊꯤꯕꯒꯤ ꯋꯥꯈꯜꯒꯤ ꯅꯥꯛꯇ ꯆꯤꯡꯁꯤꯟꯕꯒꯤ ꯋꯥꯈꯜ ꯄꯣꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯄꯨꯝꯅꯃꯛꯁꯤ ꯑꯩꯈꯣꯏꯕꯨ ꯃꯥꯏꯊꯤꯕꯒꯤ ꯅꯥꯛꯇ ꯆꯤꯡꯁꯤꯟꯕꯒꯤ ꯅꯠꯇꯦ꯫ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡꯕꯨ ꯊꯦꯡꯅꯔꯒ ꯂꯦꯞꯄ ꯇꯧꯗꯅ ꯑꯆꯨꯝꯕ ꯂꯝꯕꯤ ꯃꯁꯛ ꯈꯪꯅ
ꯑꯁꯣꯏꯕꯁꯤꯡꯗꯒꯤ ꯋꯥꯈꯜꯕꯨ ꯑꯆꯨꯝꯕ ꯄꯟꯊꯨꯡ ꯇꯝꯅ ꯅꯪꯒꯤ ꯊꯨꯡꯐꯝꯗꯨꯗ ꯆꯠꯄ ꯇꯝꯕꯤꯒꯅꯤ꯫ ꯁꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯈꯥꯡꯕ ꯑꯃꯗꯤ ꯉꯥꯏꯕꯒꯤ ꯄꯥꯡꯒꯜꯒꯤ ꯆꯥꯡ ꯈꯪꯕ ꯉꯝꯃꯤ꯫ ꯉꯥꯏꯕ ꯉꯝꯗꯕ, ꯈꯥꯡꯕ ꯉꯝꯗꯕ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯇꯣꯏꯅ ꯐꯪꯅꯕ ꯋꯥꯈꯜ ꯃꯆꯥ ꯑꯃꯅꯤ꯫ ꯁꯤꯕꯨ ꯆꯥꯎꯅ ꯈꯜꯂꯤꯃꯈꯩ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕ ꯉꯝꯂꯣꯏ꯫ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯟꯕꯕꯨ ꯑꯣꯏꯗ꯭ꯔꯕꯗꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯆꯤꯡꯊꯖꯩ꯫ ꯁꯤꯒꯨꯝꯕ ꯋꯥꯈꯜꯁꯤ ꯊꯣꯛꯂꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯕꯨ ꯀꯟꯈꯠꯍꯟꯕ ꯉꯝꯗꯦ꯫ ꯁꯤꯗꯒꯤ ꯋꯥꯈꯜ ꯁꯣꯟꯊꯕ, ꯏꯁꯥꯗ ꯊꯥꯖꯗꯕꯒꯤ ꯍꯩꯅꯕꯤ ꯄꯨꯟꯁꯤꯗ ꯂꯥꯛꯏ꯫ ꯇꯣꯏꯅ ꯋꯥꯈꯜ ꯍꯟꯊꯕꯒꯤ ꯍꯩꯅꯕꯤꯅ ꯏꯁꯥꯃꯛꯇ ꯊꯥꯖꯗꯕ ꯑꯃꯗꯤ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯁꯣꯟꯊꯍꯜꯂꯤ꯫ ꯁꯤꯇꯁꯨ ꯅꯠꯇꯅ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯁꯨ ꯏꯁꯥꯃꯛꯇ ꯊꯥꯖꯗꯕ ꯄꯣꯛꯄꯒꯤ ꯃꯔꯝꯅ ꯑꯆꯦꯠꯄ ꯃꯔꯤ ꯑꯃ ꯊꯝꯕ ꯉꯝꯂꯛꯇꯦ꯫ ꯃꯌꯥꯝꯅ ꯅꯉꯣꯟꯗꯒꯤ ꯊꯥꯖꯕ ꯋꯥꯠꯂꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯃꯤꯟꯅꯅꯤꯡꯂꯛꯇꯦ꯫ ꯑꯩꯈꯣꯏꯅ ꯋꯥꯈꯜꯂꯣꯟꯁꯤꯡꯁꯤꯒ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯄꯥꯟꯗꯝ ꯑꯃꯕꯨ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯦ꯫ ꯃꯇꯝꯁꯤꯒꯤ ꯌꯥꯔꯤꯃꯈꯩ ꯌꯥꯡꯅ ꯐꯪꯅꯤꯡꯕꯒꯤ ꯆꯠꯅꯕꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯕꯨ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯍꯣꯡꯗꯣꯛꯍꯜꯂꯤ꯫ ꯋꯥꯈꯜꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯊꯝꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯋꯥꯠꯂꯛꯏ꯫ ꯊꯕꯛ ꯑꯃꯠꯇꯗ ꯋꯥꯈꯜꯕꯨ ꯆꯤꯡꯁꯤꯟꯗꯨꯅ ꯊꯝꯕ ꯌꯥꯝꯅ ꯑꯋꯥꯕ ꯊꯕꯛ ꯑꯃ ꯑꯣꯏꯔꯛꯏ꯫ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯋꯥꯈꯜꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯄꯨꯔꯛꯄ ꯌꯥꯒꯅꯤ? ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝ: ꯋꯥꯈꯜꯕꯨ ꯏꯪꯊꯍꯟꯕ, ꯑꯂꯥꯡꯕ ꯃꯐꯝꯗ ꯂꯩꯔꯕꯁꯨ ꯋꯥꯈꯜꯕꯨ ꯑꯃꯠꯇ ꯑꯣꯏꯕ ꯋꯥꯈꯜ ꯈꯟꯕ, ꯇꯞꯅ ꯇꯞꯅ ꯆꯠꯄ, ꯁꯣꯔ ꯍꯣꯟꯕꯕꯨ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯌꯦꯡꯕ ꯋꯥꯈꯜꯕꯨ ꯑꯃꯠꯇ ꯑꯣꯏꯍꯟꯒꯅꯤ꯫ ꯊꯕꯛ ꯃꯆꯥ ꯃꯆꯥꯕꯨ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯕꯒꯤ ꯍꯩꯅꯕꯤ ꯊꯝꯕꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯑꯃꯠꯇ ꯑꯣꯏꯕ ꯋꯥꯈꯜꯒꯤ ꯄꯥꯡꯒꯜ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯟꯈꯠꯍꯟꯒꯅꯤ꯫ ꯑꯃꯠꯇ ꯑꯣꯏꯕ ꯋꯥꯈꯜꯒꯤ ꯑꯔꯊ: ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯃꯇꯝꯗ ꯋꯥꯈꯜꯕꯨ ꯀꯜꯍꯟꯕ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯃꯇꯝꯗ ꯏꯁꯥꯕꯨ ꯃꯄꯨꯡ ꯐꯥꯅ ꯌꯥꯎꯁꯤꯟꯕꯅꯤ꯫ ꯍꯧꯈꯤꯕ ꯃꯇꯝ ꯑꯃꯗꯤ ꯂꯥꯛꯀꯗꯕ ꯃꯇꯝꯕꯨ ꯀꯥꯎꯊꯣꯛꯇꯨꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯋꯥꯈꯜꯕꯨ ꯄꯨꯔꯛꯄꯅꯤ꯫ ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯅꯪꯅ ꯄꯨꯝꯅꯃꯛ ꯐꯥꯎꯕ ꯈꯪꯕ ꯃꯊꯧ ꯇꯥꯏ꯫ ꯁꯣꯔ ꯍꯣꯜꯂꯤꯕꯁꯤꯁꯨ ꯅꯪꯅ ꯌꯦꯡꯒꯗꯕꯅꯤ꯫ ꯋꯥꯈꯜꯕꯨ ꯀꯜꯍꯟꯕ ꯄꯨꯟꯁꯤꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯃꯆꯜ ꯑꯃꯅꯤ꯫ ꯋꯥꯈꯜꯕꯨ ꯆꯥꯡ ꯅꯥꯏꯅ ꯊꯝꯕꯗꯒꯤ ꯄꯨꯟꯁꯤꯒꯤ ꯃꯥꯌꯣꯛꯅꯒꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯇꯦꯡ ꯌꯥꯝꯅ ꯆꯥꯎꯅ ꯄꯥꯡꯏ꯫ ꯃꯥꯏꯟꯗꯐꯨꯜꯅꯦꯁ ꯑꯃꯗꯤ ꯃꯦꯗꯤꯇꯦꯁꯟꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯕꯨ ꯃꯄꯥꯜ ꯅꯥꯏꯗꯅ ꯍꯛꯆꯥꯡꯗ ꯀꯥꯟꯅꯕ ꯄꯨꯔꯛꯏ꯫ ꯆꯥꯡ ꯅꯥꯏꯅ ꯋꯥꯈꯜꯕꯨ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯄ꯭ꯔꯦꯛꯇꯤꯁꯅ ꯇꯨꯝꯕꯗ, ꯀꯣꯛ ꯁꯥꯕꯗ ꯋꯥꯈꯜꯕꯨ ꯐꯥꯊꯍꯟꯗꯨꯅ ꯋꯥꯈꯜꯕꯨ ꯏꯌꯥꯡ ꯌꯥꯡꯍꯜꯂꯤ꯫ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯕ ꯉꯝꯃꯤ, ꯋꯥꯈꯜꯕꯨ ꯏꯪꯊꯍꯜꯂꯤ, ꯄꯥꯡꯒꯜ ꯀꯟꯈꯠꯍꯜꯂꯤ, ꯊꯕꯛꯇ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯉꯝꯂꯛꯏ꯫ ꯃꯥꯏꯟꯗꯐꯨꯜꯅꯦꯁ ꯑꯃꯗꯤ ꯃꯦꯗꯤꯇꯦꯁꯟꯒꯤ ꯃꯔꯝꯗ ꯄꯥꯎꯈꯨꯝ ꯇꯥꯔꯕ ꯇꯨꯡꯗ ꯋꯥꯍꯪ ꯑꯃꯅ ꯀꯔꯝꯅ ꯃꯥꯏꯟꯗꯐꯨꯜꯅꯦꯁ ꯑꯃꯗꯤ ꯃꯦꯗꯤꯇꯦꯁꯟ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯄꯣꯛꯂꯛꯏ꯫ ꯀꯔꯝꯕ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝ ꯋꯥꯈꯜꯗ ꯊꯝꯒꯅꯤ? ꯏꯍꯥꯟ ꯍꯥꯟꯅ ꯅꯪꯅ ꯋꯥꯈꯜꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯊꯝꯕꯒꯤ ꯀꯥꯟꯅꯕꯁꯤꯡꯕꯨ ꯈꯪꯅ ꯌꯥꯝꯅ ꯌꯥꯡꯅ ꯐꯪꯅꯤꯡꯕ ꯋꯥꯈꯜꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯆꯦꯠꯄ ꯄꯥꯟꯗꯝ ꯑꯃꯕꯨ ꯁꯦꯝꯕ ꯃꯊꯧ ꯇꯥꯏ꯫ ꯅꯪꯒꯤ ꯅꯤꯡꯗ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯂꯕꯗꯤ ꯃꯇꯝ ꯁꯥꯡꯅ ꯅꯪꯅ ꯊꯕꯛꯁꯤꯗ ꯃꯇꯝ ꯄꯤꯕ ꯉꯝꯒꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯕꯕꯨ ꯐꯍꯟꯕꯒꯤ ꯑꯣꯏꯕꯁꯨ ꯌꯥꯏ꯫ ꯀꯅꯥꯒꯨꯝꯕꯒꯤ ꯇꯨꯝꯕꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯍꯟꯕꯒꯤ ꯑꯣꯏꯕꯁꯨ ꯌꯥꯏ꯫ ꯃꯔꯝꯁꯤꯅ ꯑꯍꯥꯟꯕꯗ ꯑꯩꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯁꯤ ꯃꯥꯏꯟꯗꯐꯨꯜꯅꯦꯁ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯈꯪꯕ ꯑꯃ ꯍꯥꯟꯅ ꯆꯪꯏ꯫ ꯑꯅꯤꯁꯨꯕꯗ ꯅꯪꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯂꯕ ꯇꯨꯡꯗ ꯍꯧꯈꯤꯕ ꯃꯇꯝ ꯑꯃꯗꯤ ꯂꯥꯛꯀꯗꯕ ꯃꯇꯝꯒꯤ ꯀꯥꯟꯅꯗꯕ ꯋꯥꯈꯜꯁꯤꯡꯕꯨ ꯊꯥꯗꯣꯛꯄꯅꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯑꯅꯧꯕ ꯃꯥꯏꯀꯩ ꯑꯃꯗ ꯂꯝꯕꯤ ꯁꯦꯝꯗꯨꯅ ꯈꯣꯡꯊꯥꯡ ꯊꯥꯡꯖꯤꯟꯕꯅꯤ꯫ ꯉꯁꯤ ꯅꯪꯅ ꯅꯊꯧꯗꯥꯡꯁꯤꯡꯕꯨ ꯈꯨꯠꯇ ꯊꯝꯗꯨꯅ ꯂꯥꯛꯀꯗꯕ ꯄꯨꯟꯁꯤꯕꯨ ꯁꯦꯝꯅꯤꯡꯕ ꯃꯑꯣꯡꯗ ꯁꯦꯝꯕ ꯉꯝꯒꯅꯤ꯫ ꯏꯔꯣꯏꯕ ꯍꯩꯇꯕ ꯃꯤꯅ ꯏꯔꯣꯏꯕꯒꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯅꯕ ꯏꯂꯥꯏ ꯂꯥꯏ꯫ ꯑꯗꯨꯕꯨ ꯏꯔꯣꯏꯕ ꯇꯝꯕꯒꯤ ꯏꯁꯤꯡꯒꯤ ꯏꯊꯛꯇ ꯂꯨꯞꯂꯕ ꯇꯨꯡꯗ ꯏꯔꯣꯏꯕ ꯇꯝꯕꯒꯤ ꯑꯁꯦꯡꯕ ꯃꯒꯨꯟ ꯈꯪꯏ꯫ ꯍꯩꯅꯕꯒꯤꯗꯃꯛ ꯂꯦꯞꯇꯅ ꯍꯣꯠꯅꯕ ꯑꯃꯗꯤ ꯑꯈꯥꯡ ꯀꯟꯕꯅ ꯋꯥꯍꯪ ꯍꯪꯏ꯫ ꯂꯥꯞꯅ ꯌꯦꯡꯕꯗ ꯆꯤꯡ ꯌꯥꯝꯅ ꯐꯖꯩ, ꯑꯗꯨꯕꯨ ꯆꯤꯡꯕꯨ ꯀꯥꯔꯕ ꯃꯇꯝꯗ ꯑꯋꯥꯕ ꯀꯌꯥ ꯐꯪꯏ꯫ ꯈꯪꯒꯗꯕꯗꯤ ꯄꯣꯠ ꯄꯨꯝꯕ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗ ꯐꯖꯕꯒꯨꯝ ꯄꯥꯡꯊꯣꯛꯄꯗ ꯈꯦꯠꯅꯕ ꯂꯩ꯫ ꯑꯁꯨꯝꯅ ꯄꯨꯟꯁꯤꯗ ꯑꯅꯧꯕ ꯂꯝꯆꯠ ꯇꯝꯕ ꯍꯧꯒꯠꯂꯛꯄꯗ ꯑꯋꯥꯕ ꯀꯌꯥ ꯐꯪꯅꯒꯅꯤ꯫ ꯑꯗꯨꯕꯨ ꯂꯝꯕꯤꯁꯤꯕꯨ ꯍꯩꯁꯤꯟꯕ ꯈꯪꯖꯤꯟꯕꯇꯅ ꯋꯥꯈꯜ ꯍꯛꯆꯥꯡꯕꯨ ꯑꯀꯟꯕ ꯑꯏꯪꯕ ꯑꯃ ꯑꯣꯏꯍꯟꯒꯅꯤ꯫ ꯍꯧꯖꯤꯛ ꯃꯥꯏꯟꯗꯐꯨꯜꯅꯦꯁ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯈꯪꯃꯤꯟꯅꯁꯤ꯫ ꯏꯁꯥꯃꯛꯄꯨ ꯏꯪꯍꯟꯕ ꯍꯥꯏꯕꯁꯤ ꯈꯪꯕꯒꯤꯗꯃꯛ ꯏꯁꯥꯕꯨ ꯌꯦꯡꯕ, ꯏꯁꯥꯕꯨ ꯀꯔꯝꯅ ꯌꯦꯡꯒꯅꯤ? ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ, ꯀꯅꯥꯁꯨ ꯅꯪꯕꯨ ꯌꯦꯠꯂꯣꯏꯗꯕ ꯃꯐꯝꯗ, ꯅꯪꯅ ꯅꯨꯡꯉꯥꯏꯒꯗꯕ ꯃꯑꯣꯡ ꯌꯦꯡꯂꯒ ꯆꯨꯝꯅ ꯐꯝꯂꯒ ꯅꯪꯒꯤ ꯁꯣꯔꯕꯨ ꯌꯦꯡꯒꯗꯕꯅꯤ꯫ ꯅꯥꯇꯣꯟꯗꯒꯤ ꯁꯣꯔ ꯍꯣꯟꯖꯤꯟꯕꯕꯨ ꯌꯦꯡꯒꯗꯕꯅꯤ, ꯁꯣꯔ ꯍꯣꯟꯗꯣꯛꯈꯤꯕꯕꯨ ꯌꯦꯡꯒꯗꯕꯅꯤ꯫ ꯅꯪꯒꯤ ꯁꯣꯔꯒꯤ ꯁꯥꯐꯨꯒ ꯂꯣꯏꯅꯅ ꯋꯥꯈꯜꯕꯨ ꯆꯤꯡꯁꯤꯟ, ꯋꯥꯈꯜꯁꯤꯡ ꯂꯥꯛꯍꯜꯂꯨ, ꯑꯃꯨꯛ ꯆꯠꯍꯟꯈꯣ꯫ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯣꯛꯊꯣꯛꯀꯅꯨ꯫ ꯇꯞꯅ ꯇꯞꯅ ꯅꯨꯡꯇꯤꯒꯤ ꯄ꯭ꯔꯦꯛꯇꯤꯁꯅ ꯅꯪꯒꯤ ꯋꯥꯈꯜꯕꯨ ꯁꯣꯔꯗ ꯋꯥꯈꯜ ꯊꯝꯕ ꯍꯩꯔꯛꯀꯅꯤ꯫ ꯃꯇꯝꯒ ꯂꯣꯏꯅꯅ ꯑꯍꯣꯡꯕ ꯂꯥꯛꯀꯅꯤ꯫ ꯍꯧꯒꯠꯂꯛꯄꯗ ꯉꯝꯃꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜꯅ ꯅꯪꯕꯨ ꯂꯥꯞꯅ ꯄꯨꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯅꯪꯒꯤ ꯋꯥꯈꯜꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯁꯣꯔꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯧ꯫ ꯁꯤꯃꯛꯅ ꯋꯥꯈꯜꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯊꯝꯒꯅꯤ꯫ ꯃꯤ ꯑꯃꯃꯝꯗꯤ ꯂꯥꯏꯒꯤ ꯃꯤꯡ ꯁꯣꯟꯗꯨꯅ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯃꯥꯏꯟꯗꯐꯨꯜꯅꯦꯁꯀꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯏ꯫ ꯃꯈꯣꯏꯗ ꯑꯁꯨꯝꯅ ꯇꯧꯕꯅ ꯃꯍꯥꯛꯀꯤ ꯆꯥꯅꯕ ꯃꯥꯏꯟꯗꯐꯨꯜꯅꯦꯁꯄꯨ ꯆꯤꯡꯁꯤꯟꯕ ꯉꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯒꯇ ꯆꯨꯝꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯃꯔꯨꯑꯣꯏꯕꯗꯤ ꯋꯥꯈꯜꯕꯨ ꯆꯤꯡꯁꯤꯟꯕ, ꯄꯨꯛꯅꯤꯡ ꯆꯪꯅ ꯅꯤꯡꯕꯅꯤ꯫ ꯃꯥꯏꯟꯗꯐꯨꯜꯅꯦꯁꯕꯨ ꯇꯝꯕꯒꯤ ꯃꯑꯣꯡ ꯑꯃꯅ ꯑꯆꯤꯛꯄ ꯃꯐꯝꯗ ꯂꯩꯔꯒ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯔꯤꯕ ꯎꯄꯥꯜ ꯋꯥꯄꯥꯜ, ꯅꯨꯡꯁꯤꯠ, ꯃꯅꯝ, ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯔꯤꯕ ꯃꯅꯥ ꯃꯁꯤꯡꯕꯨ ꯃꯈꯣꯟ ꯇꯥꯕ, ꯋꯥꯈꯜꯕꯨ ꯃꯄꯨꯡ ꯐꯥꯅ ꯃꯌꯥꯝꯁꯤꯗ ꯋꯥꯈꯜ ꯊꯝꯕꯅꯤ꯫
Chꯠna chꯠnasu nangna chatliba khongthang amadi khongthang lebakda taba matamda thengbabu mapung phana pukning chingsinbani. Nangna karigumba ama charabasu mahaududa wakhal chingsillu. Chariba pochaktugi mawongdubu yeng, machubu yengu, manamdubu khangu, chaba khudingi chak huppabu ningsingu. Sisu mindfulness bu tawbagi makhal amani. Nangna sigumba singsigi matengna hajiki matamda wakhalbu purakpada angakpa ama phangna tamsinba ngam. Nangna achikpa mafamda chattuna practice tawdaba yade haiba leite. Nangna karigumba ama tawribaduda mapung phana wakhalbu hakchangbu pibana wakhalbu hajiki oiba mafamda thamba ngambagi asengba arthani. Punsigi saruk kharada aikhoi panduna leibagum phangnei. Mangda lambi amata uba phangde. Lambi mayek sengde. Chawkhatpagi lambi lepkhibagum phawi. Mayamsidagi aikhoi isabu lanna yengba hore. Matangsida aikhoina isaga chanadaba phirep lepsinbasu yaurei. Ngammaroi khanba wakhal phawrei. Aikhoina pandam semi aduga matam koina tawduna leibada awaba oi. Natraga ngaihak leitana pandam hongdokpana pandambu tawbada potlum oibagum khanba. Karigumba pandam amagi lambida aikhoina khalludaba ayat apan lak matamda tattana ngammaroi khalli. Maramdi ngammaroi khanbasi aikhoigi yamna laiba lambi. Nangna hanjinna ngamdabagi hainabi semla. Karigumba thabak amabu mapung phana pangthokpa yamna wana thokani. Asumna oirakpada wakhalbu hongdokpagi mathau ta. Ahanbada tasengna kari oibano khanggadabani. Asoiba singdubu puthoku. Aduga asoiba singdubu hanjinna oidanaba ningsing. Lakadaba matamgi awaba tawdana wakhalbu hajiki matamda kari tawriba khangna thabaktuda nangi lejaba matam hakchang wakhal losing pumba kathau. Asumna nangdi thamonungdagi karigumba ama pangthokningbagi wakhalbu hawdokkani. Ningsinggadabadi awaba khutongchadaba pusigi maruoiba saruk amani. Sidagi aikhoina karigumba anauba ama tamhawi. Anaubasina punsida maruoiba thawdang lauduna punsigi saktam semi. Wakhalbu anauba mityengda yengduna apikpa maithibabu punsigi karigumba ama tambagi khudongchaba oina yengba yai. Nangna afaba wakhal sengkhatpagi mathau tai. Wakhalbu lakadaba matamda khudongchadababu mayoknabana afaba wakhal khanbada mateng pangani. Wakhalbu khanbagi mawongna nangi punsida lakpa awaba nungaitaba singbu afaba maikhaida ontokpa ngamgani. Matam pumbada nangna phanggadaba pandamda nangna pamba thabakta sem saw. Ayamba migi maithibagi maram mina haijillaga tawba ngammoidaba thabakta matam pirubana oi. Oiba yarodaba nasaga chanadaba pandambu oirodabada matam manganganu. Sina wakhalda phattaba kaya pokhanbagi lambi pi. Nangna kairol laikai imung manung kiduna pandam semlabati. Nangna tawribadu nangna chanade lonana nangna su pamde. Sigumba leirabati nangi mai pakpagi saruk yamna wati. Aikhoi gumnamak amaga tongali. Mi khudingmakta masagi tonganba magun yawi. Tonganba wakhan khalli masagi tonganba pusidagi tamlakpa wakhalon leijai. Aikhoina wakhal khanbagi mawong tongali. Atopagi maramna kairol laikai yaningdaban isana chatningdaba lambida puroidabani. Isagi apamba pandambu pangthokpana thabaktuda mapung phana kathokpa ngamgani. Mai pakpagi chang yamna wangani. Aikhoina pandam amabu tawringaida lambida ayat apan kaya phangnarakpada aikhoina kari maramgi hawkhibano haibasi kauthoki. Karigumba pandam amabu sembagi damak aikhoina maruoiba lambi anikhakna pungphali. Amana wakhalna anisubadana hakchang awaba nungaitaba phangnarakpada nangna ai ngammaroi khalakpa matamda karigi aina thabakse hawkhibano haibasi ningsingpham thoi. Khudam oina Rahul kauba satra ama IAS oiningbagi wakhalna competitive exam gi lairik paaba hawi. Ahanbada lairik paabada yamna pukning changlammi. Numidang thengna lairik parammi. Tha ani matung mark awaba phorammi. Mark mock testa marki ahongba amata laktri. Rahulna wakhalna makhal khalai. IAS oiba ai ngammaroi. Si aiga chanade matangsida Rahulna ningsingi ai karigi hawkhibano. Markna mama apabu nungaina thamnaba mayamgi mateng pangnaba marki pusibu mai pakpa lakadaba pusida mangal puraknaba. Markna ihan hanna hawkalakpada phawkhiba wakhalbu ningsingi. Wakhal singsina marki wakhalbu amukana makeup thokalli. Thadokpagi mahutta marki thabaktuda chang naina thammi. Achumba lambi thi masabu mangda kanaba inkhat. Matam khara matung mark IAS oiki. Ning handuna yengbada markna khangi. Markna masabu thajakhidaba marki pandamgi thingba natraga mangda inkhatpagi saruk amani. Karigumba matamda ngammaroi khalakpu matam ngaihak matam lauraga aina karigi hawkhibano isada hangbi. Sina nangbu lepthana chatpagi wakhal thawatkani. Pandamgi lambida ayat apan soidana phangni. Aikhoigi aningba singna aikhoigi wakhalgi mawong sem. Aikhoina aikhoigi wakhalbu karamna semi haibasi. Aikhoigi hawkhiba punsi yeng wakhalon. Punsigi thawdoksing sida sunatana maram kaya amana wakhalbu mawong semi.
ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯈꯪꯅꯕ ꯃꯤꯁꯛ ꯑꯃꯅ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯤꯕꯗꯨ ꯐꯪꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯁꯨ ꯋꯥꯈꯜꯗ ꯄꯨꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯅꯕ ꯋꯥꯈꯜꯕꯨ ꯅꯝꯐꯨꯗ ꯊꯕꯛ ꯈꯔ ꯇꯧꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯒ ꯈꯦꯠꯅꯕ ꯆꯥꯡ ꯇꯧꯅꯗꯨꯅ ꯀꯔꯤꯒꯨꯝꯕ ꯐꯤꯔꯦꯞ ꯑꯃ ꯂꯦꯞꯂꯣꯏꯗꯕꯅꯤ꯫ ꯑꯣꯟꯅ ꯇꯩꯅꯅ ꯅꯪꯒꯤ ꯄꯥꯟꯗꯝꯕꯨ ꯅꯪꯉꯣꯟꯗ ꯃꯇꯝ ꯀꯌꯥꯝ ꯂꯩꯔꯤ, ꯅꯪꯒꯤ ꯀꯔꯝꯕ ꯄꯨꯟꯁꯤꯅꯣ ꯑꯃꯗꯤ ꯅꯪꯅ ꯀꯔꯤ ꯇꯧꯕ ꯉꯝꯃꯤ ꯌꯦꯡꯂꯒ ꯐꯤꯔꯦꯞ ꯂꯦꯞꯀꯗꯕꯅꯤ꯫ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯃꯪꯂꯥꯟ ꯄꯨꯝꯕ ꯑꯁꯦꯡꯕ ꯑꯣꯏꯗꯦ꯫ ꯐꯪꯅꯤꯡꯂꯤꯕ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯕꯗꯤ ꯊꯃꯣꯏ ꯀꯥꯏꯊꯔꯛꯏ꯫ ꯃꯤꯁꯛ ꯈꯔꯅ ꯐꯪꯅꯔꯤꯕ ꯃꯥꯏꯊꯤꯕꯁꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯈꯪꯗꯣꯛꯇꯨꯅ ꯄꯨꯟꯁꯤꯗ ꯃꯁꯥꯒꯤ ꯄꯥꯡꯒꯜ ꯁꯦꯝꯃꯤ꯫ ꯄꯥꯟꯗꯝ ꯁꯦꯝꯂꯝꯗꯥꯏꯗ ꯅꯪꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ, ꯅꯪꯅ ꯀꯔꯤ ꯈꯪꯏ, ꯀꯔꯤ ꯄꯥꯝꯃꯤ, ꯅꯪꯒꯤ ꯄꯨꯟꯁꯤ ꯍꯧꯖꯤꯛ ꯀꯔꯝꯅ ꯍꯤꯡꯂꯤ, ꯅꯪꯉꯣꯟꯗ ꯀꯔꯤ ꯂꯩ꯫ ꯚꯒꯕꯠ ꯒꯤꯇꯥꯅ ꯍꯥꯏ, ꯅꯪꯒꯤ ꯅꯊꯧꯗꯥꯡꯕꯨ ꯀꯔꯤꯒꯨꯝꯕ ꯑꯄꯥꯝꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯊꯧ ꯄꯥꯡꯊꯣꯛꯎ꯫ ꯁꯤꯅ ꯇꯥꯛꯄꯗꯤ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯪꯅꯤꯡꯕ ꯊꯥꯗꯣꯛꯇꯨꯅ ꯇꯧꯔꯤꯕꯗꯨꯗ ꯅꯨꯡꯉꯥꯏꯕ ꯀꯥꯏꯗ ꯂꯩ ꯍꯥꯏꯕꯁꯤ ꯊꯤꯗꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯊꯣꯛꯅ ꯊꯕꯛ ꯇꯧꯕꯅꯤ꯫ ꯃꯍꯩ ꯐꯪꯕꯗ ꯃꯇꯝ ꯆꯪꯏ, ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯈꯜꯂꯝꯕꯒ ꯑꯣꯟꯅ ꯇꯩꯅꯕ ꯑꯣꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯝꯕꯤꯁꯤꯗ ꯅꯨꯡꯉꯥꯏꯊꯣꯛꯄ ꯇꯝꯂꯕꯗꯤ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯂꯩꯖꯕ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯕ ꯉꯝꯃꯤ꯫ ꯄꯥꯟꯗꯝꯕꯨ ꯇꯧꯕꯗ ꯄꯣꯠꯂꯨꯝ ꯑꯃ ꯑꯣꯏꯅ ꯈꯜꯂꯛꯇꯦ, ꯄꯣꯠꯂꯨꯝꯕꯨ ꯅꯨꯡꯉꯥꯏꯊꯣꯛꯄꯒꯤ ꯃꯔꯝ ꯑꯣꯏꯔꯛꯏ꯫ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤꯗ ꯃꯇꯝ ꯄꯨꯝꯕꯗ ꯀꯥꯈꯠ ꯀꯨꯝꯊ ꯌꯥꯎꯔꯛꯏ꯫ ꯅꯪꯅ ꯑꯋꯥꯕꯁꯤꯡ, ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯃꯁꯤꯡ ꯂꯩꯇꯅ ꯊꯦꯡꯅꯔꯛꯏ꯫ ꯃꯍꯩ ꯐꯪꯕꯒꯤ ꯂꯝꯕꯤꯗ ꯑꯋꯥꯕ ꯀꯌꯥ ꯐꯪꯅꯔꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯊꯧꯑꯣꯡꯁꯤꯗ ꯅꯨꯡꯉꯥꯏꯕ ꯈꯪꯂꯕꯗꯤ ꯋꯥꯈꯜ ꯍꯟꯊꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜꯗꯒꯤ ꯏꯁꯥꯕꯨ ꯀꯜꯍꯧꯒꯅꯤ꯫ ꯄꯨꯟꯁꯤ ꯇꯨꯔꯦꯜ ꯑꯃꯒꯨꯝꯕꯅꯤ, ꯃꯍꯥꯛ ꯀꯔꯣꯝꯗ ꯍꯥꯏꯒꯅꯤ ꯍꯥꯏꯕ ꯉꯝꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯇꯞꯅ ꯆꯦꯟꯊꯩ, ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯂꯛꯄꯗꯗꯤ ꯁꯥꯊꯤꯕ ꯃꯍꯥꯛꯀꯤ ꯃꯁꯛ ꯁꯛꯂꯣꯟ ꯀꯌꯥ ꯎꯕ ꯐꯪꯏ꯫ ꯑꯩꯈꯣꯏꯅ ꯌꯥꯔꯤꯕ ꯃꯈꯩ ꯆꯦꯛꯁꯤꯟꯅ ꯄꯥꯟꯗꯝ ꯁꯦꯝꯂꯕꯁꯨ ꯄꯨꯟꯁꯤꯅ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯈꯪꯕ ꯉꯝꯗꯦ꯫ ꯈꯪꯒꯗꯕꯗꯤ ꯑꯩꯈꯣꯏꯗ ꯂꯩꯇꯦ ꯃꯇꯝꯅ ꯀꯔꯝꯅ ꯑꯍꯣꯡꯕ ꯄꯨꯔꯛꯀꯅꯤ, ꯑꯩꯈꯣꯏꯗ ꯂꯩꯕꯗꯤ ꯃꯇꯝꯗꯨꯕꯨ ꯀꯔꯝꯅ ꯂꯧꯁꯤꯜꯂꯤ, ꯁꯤꯖꯤꯟꯅꯩ ꯍꯥꯏꯕꯁꯤ ꯃꯔꯨ ꯑꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯂꯩꯖꯕ ꯄꯨꯊꯣꯛꯇꯨꯅ ꯍꯣꯠꯅꯔꯕꯁꯨ ꯃꯥꯏ ꯄꯥꯛꯄ ꯐꯪꯗꯦ꯫ ꯃꯪꯂꯥꯟ ꯂꯤꯛꯂꯤꯒꯤ ꯒ꯭ꯂꯥꯁ ꯑꯃꯒꯨꯝ ꯀꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯈꯟꯗꯕ ꯉꯝꯂꯛꯇꯦ꯫ ꯄꯨꯟꯁꯤꯗ ꯂꯥꯛꯄ ꯈꯨꯗꯣꯡꯆꯥꯗꯕ ꯄꯨꯝꯅꯃꯛꯇ ꯀꯔꯤꯒꯨꯝꯕ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯂꯣꯠꯄ ꯄꯥꯡꯒꯜ ꯈꯔ ꯌꯥꯎꯔꯤ꯫ ꯃꯍꯥꯛꯅ ꯉꯥꯏꯗꯨꯅ ꯂꯩ, ꯃꯍꯥꯛꯄꯨ ꯄꯨꯊꯣꯛꯇꯨꯅ ꯁꯤꯖꯤꯟꯅꯅꯕ꯫ ꯄꯨꯟꯁꯤꯗ ꯈꯨꯗꯣꯡꯆꯥꯗꯕ ꯊꯦꯡꯅꯔꯤꯉꯩ ꯋꯥꯈꯜꯒꯤ ꯄꯥꯡꯒꯜ ꯍꯦꯟꯒꯠꯍꯜꯂꯤ꯫ ꯈꯥꯡꯕ ꯀꯟꯕ, ꯉꯥꯏꯕ ꯀꯟꯕ, ꯑꯅꯧꯕ ꯑꯃ ꯄꯨꯊꯣꯛꯄꯒꯤ ꯄꯥꯡꯒꯜ ꯏꯁꯥꯅ ꯁꯦꯝꯖꯩ꯫ ꯄꯨꯟꯁꯤꯗ ꯂꯥꯛꯄ ꯅꯨꯡꯉꯥꯏꯇꯕ, ꯈꯨꯗꯣꯡꯆꯥꯗꯕ, ꯀꯥꯈꯠ ꯀꯨꯝꯊ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕꯗꯨꯃꯛ ꯑꯣꯏꯕꯒꯤ ꯅꯠꯇꯦ꯫ ꯈꯜꯂꯤꯕꯗꯨꯗ ꯍꯣꯠꯅꯕ ꯀꯟꯕ ꯑꯃꯗꯤ ꯉꯝꯃꯔꯣꯏ ꯈꯟꯗꯕꯒꯤ ꯋꯥꯈꯜꯅ ꯑꯩꯈꯣꯏꯕꯨ ꯄꯨꯟꯁꯤꯗ ꯁꯨꯡꯈꯟ ꯈꯜꯂꯨꯗꯕ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯂꯤ꯫ ꯋꯥꯈꯜꯕꯨ ꯀꯟꯈꯠꯍꯟꯕꯅ, ꯍꯛꯆꯥꯡꯕꯨ ꯀꯟꯈꯠꯍꯟꯕꯅ, ꯋꯥꯈꯜꯕꯨ ꯆꯥꯎꯈꯠꯍꯟꯕꯅ ꯄꯨꯟꯁꯤꯗ ꯈꯪꯍꯧꯗꯅ ꯂꯥꯛꯄ ꯑꯋꯥꯕꯁꯤꯡ, ꯄꯨꯟꯁꯤꯗ ꯊꯦꯡꯅꯒꯅꯤ ꯈꯪꯍꯧꯗꯅ ꯊꯣꯛꯂꯛꯄ ꯑꯋꯥꯕꯁꯤꯡꯕꯨ ꯅꯤꯡꯍꯟꯅꯕ ꯇꯧꯗꯅ ꯄꯨꯟꯁꯤꯗ ꯃꯥꯡ ꯀꯥꯈꯠꯍꯜꯂꯤ꯫ ꯃꯥꯂꯪꯗ ꯄꯥꯏꯕ ꯎꯃꯥꯏꯕꯤꯒ ꯂꯩꯕꯥꯛꯇ ꯂꯩꯕ ꯅꯣꯡꯁꯥꯒ ꯆꯥꯡ ꯇꯝꯅꯕ ꯌꯥꯗꯦ꯫ ꯑꯅꯤꯃꯛ ꯃꯁꯥ ꯃꯁꯥꯒꯤ ꯃꯐꯝꯗ ꯅꯤꯡꯊꯧꯅꯤ꯫ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯃꯤ ꯄꯨꯝꯕꯁꯨ ꯏꯁꯥ ꯏꯁꯥꯒꯤ ꯂꯝꯕꯤꯗ ꯇꯣꯉꯥꯟꯕ ꯂꯧꯁꯤꯡ ꯌꯥꯎꯔꯤ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯈꯦꯠꯅꯩ, ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯈꯦꯠꯅꯩ꯫ ꯃꯔꯝꯁꯤꯅ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯗ ꯆꯥꯡ ꯇꯧꯅꯔꯒ ꯀꯩꯗꯧꯅꯨꯡꯗ ꯑꯐꯕ ꯑꯣꯏꯗꯦ꯫ ꯃꯤ ꯄꯨꯝꯕꯒꯤ ꯄꯣꯛꯅꯐꯝ, ꯁꯦꯝꯂꯛ ꯌꯣꯛꯂꯛꯄ ꯀꯅꯥꯒꯁꯨ ꯃꯥꯟꯅꯗꯦ꯫ ꯑꯇꯣꯞꯄ ꯃꯤꯁꯤꯡꯒ ꯆꯥꯡ ꯇꯧꯅꯕ ꯋꯥꯈꯜꯗ ꯐꯠꯇꯕ ꯄꯨꯁꯤꯜꯂꯛꯄꯒꯤ ꯃꯔꯝ ꯑꯣꯏ꯫ ꯐꯠꯇꯕ ꯋꯥꯈꯜꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯍꯛꯆꯥꯡꯗ ꯑꯃꯥꯡꯕ ꯄꯨꯔꯛꯏ꯫ ꯑꯇꯣꯞꯄꯒꯤ ꯄꯨꯟꯁꯤꯒ ꯆꯥꯡ ꯇꯧꯅꯕꯒꯤ ꯃꯍꯨꯠꯇ ꯅꯪꯒꯤ ꯄꯥꯡꯒꯜ ꯂꯧꯁꯤꯡꯕꯨ ꯏꯁꯥꯒꯤ ꯆꯥꯎꯈꯠꯄꯗ ꯃꯥꯏ ꯑꯣꯟꯁꯤꯟꯒꯗꯕꯅꯤ꯫ ꯄꯥꯟꯗꯝꯒꯤ ꯂꯝꯕꯤꯗ ꯈꯜꯂꯝꯕ ꯃꯪꯂꯥꯟ ꯑꯣꯏꯗ꯭ꯔꯕꯗꯤ ꯏꯁꯥꯃꯛꯄꯨ ꯌꯥꯝꯅ ꯆꯥꯎꯅ ꯃꯔꯥꯜ ꯁꯤꯖꯤꯜꯂꯣꯏꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯏꯁꯥꯃꯛꯄꯨ ꯍꯣꯠꯅꯕ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯏꯁꯥꯗ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯕ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕꯁꯤꯡꯕꯨ ꯍꯣꯡꯗꯣꯛꯍꯜꯂꯣꯏ꯫ ꯏꯁꯥꯗ ꯊꯥꯖꯕ ꯑꯃꯗꯤ ꯏꯁꯥꯗ ꯏꯀꯥꯏ ꯈꯨꯝꯅꯕꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯡꯊꯍꯜꯂꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯧꯕꯗ ꯐꯠꯇꯕ ꯋꯥꯈꯜꯅ ꯇꯧꯕ ꯄꯤꯔꯣꯏ꯫ ꯍꯥꯏꯅꯕ ꯂꯩ, ꯑꯩꯈꯣꯏꯒꯤ ꯈꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯣꯏ꯫ ꯃꯔꯝꯁꯤꯅ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯅꯪꯒꯤ ꯋꯥꯈꯜꯗ ꯀꯔꯝꯕ ꯋꯥꯈꯜ ꯂꯩ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯇꯨꯝꯂꯝꯗꯥꯏꯗ ꯑꯃꯗꯤ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯐꯥꯎꯔꯛꯄ ꯋꯥꯈꯜ꯫ ꯋꯥꯈꯜꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯕꯨ ꯁꯦꯝꯒꯠꯂꯤ, ꯄꯨꯟꯁꯤꯕꯨ ꯐꯠꯇꯕ ꯅꯠꯇ꯭ꯔꯒ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯏ꯫ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯥꯛꯄ ꯃꯇꯝꯗ ꯈꯥꯡꯕ ꯉꯝꯗꯕ ꯑꯃꯗꯤ ꯉꯥꯏꯕ ꯉꯝꯗꯕ ꯃꯤꯅ ꯃꯍꯥꯛꯅ ꯈꯜꯂꯝꯕ ꯊꯕꯛꯄꯨ ꯌꯥꯡꯅ ꯇꯣꯛꯊꯣꯔꯛꯏ꯫ ꯑꯩꯈꯣꯏ ꯋꯥꯈꯜ ꯑꯃꯗꯤ ꯄꯥꯡꯒꯜꯕꯨ ꯇꯤꯟꯅꯕ ꯉꯝꯗꯕꯅ ꯌꯥꯡꯅ ꯉꯝꯃꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜꯅ ꯅꯝꯍꯠꯄ ꯑꯣꯏ꯫ ꯋꯥꯈꯜ ꯑꯃꯗꯤ ꯄꯥꯡꯒꯜꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯊꯝꯕ ꯍꯥꯏꯕꯒꯤ ꯑꯔꯊ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕ ꯂꯥꯛꯄ ꯃꯇꯝꯗ ꯋꯥꯈꯜꯕꯨ ꯐꯥꯊꯕ ꯇꯝꯕ ꯍꯥꯏꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯄꯥꯟꯗꯝꯒꯤ ꯂꯝꯕꯤꯗ ꯂꯥꯛꯄ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡꯕꯨ ꯏꯁꯥꯗ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯄꯨꯡ ꯐꯥꯍꯟꯒꯅꯤ꯫ ꯃꯇꯥꯡꯁꯤꯗ ꯋꯥꯍꯪ ꯑꯃ ꯂꯥꯛꯏ, ꯋꯥꯈꯜ ꯑꯃꯗꯤ ꯍꯛꯆꯥꯡꯒꯤ ꯃꯔꯛꯇ ꯀꯔꯝꯅ ꯑꯆꯦꯠꯄ ꯊꯥꯖꯕ ꯊꯝꯒꯅꯤ? ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯐꯪꯅꯤꯡꯂꯕꯗꯤ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯃꯦꯗꯤꯇꯦꯁꯟꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯅꯤ, ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯕꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯅꯤ, ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯏꯕ ꯄꯣꯠꯁꯤꯡꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯅꯤ, ꯅꯨꯡꯇꯤꯒꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕꯅꯅꯤ꯫ ꯑꯇꯣꯞꯄ ꯑꯩꯈꯣꯏꯕꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯍꯟꯒꯗꯕꯗꯤ ꯋꯥꯍꯩꯅꯤ, ꯏꯁꯥꯕꯨ ꯑꯐꯕ ꯑꯃꯅꯤ ꯈꯟꯕꯅꯅꯤ꯫ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯗ ꯑꯩꯉꯣꯟꯗ ꯀꯔꯤ ꯂꯩꯇꯕꯒꯦ ꯍꯥꯏꯕꯗꯤ
ꯂꯩꯇꯕꯗꯨꯗ ꯈꯟꯕ ꯍꯧꯔꯕꯗꯤ ꯏꯁꯥꯕꯨ ꯀꯩꯗꯧꯅꯨꯡꯗ ꯑꯄꯦꯟꯕ ꯄꯣꯊꯥꯕ ꯉꯝꯍꯜꯂꯣꯏ꯫ ꯁꯤꯒꯨꯝꯕ ꯋꯥꯈꯜꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤꯗ ꯌꯥꯡꯅ ꯐꯤꯔꯦꯞ ꯂꯦꯞꯄꯗ ꯋꯥꯈꯜ ꯊꯧꯒꯠꯄ ꯑꯣꯏ꯫ ꯃꯥꯏ ꯄꯥꯛꯂꯕꯁꯨ ꯋꯥꯈꯜꯁꯤ ꯂꯩꯕꯅ ꯑꯋꯥꯠꯄ ꯋꯥꯈꯜ ꯑꯃꯅ ꯊꯥꯗꯣꯛꯇꯅ ꯅꯪꯕꯨ ꯋꯥꯍꯟꯒꯅꯤ꯫ ꯋꯥꯈꯜꯁꯤꯅ ꯁꯨꯡꯂꯣꯏ ꯂꯣꯏꯕ ꯌꯥꯗꯕ ꯂꯩꯗꯨꯅ ꯂꯩꯕ ꯂꯝꯕꯤ ꯑꯃ ꯁꯦꯝꯃꯤ꯫ ꯁꯤꯗ ꯃꯤꯗꯨꯅ ꯊꯣꯛꯄ ꯉꯝꯗꯅ ꯄꯟꯗꯨꯅ ꯂꯩꯒꯅꯤ꯫ ꯋꯥꯈꯜꯕꯨ ꯄꯦꯟꯊꯣꯛꯄ ꯇꯝꯊꯣꯛꯄꯅ ꯄꯨꯝꯅꯃꯛ ꯑꯋꯥꯠꯄꯇ ꯑꯣꯏꯅ ꯈꯜꯂꯤꯕ ꯑꯄꯟꯕ ꯋꯥꯈꯜꯕꯨ ꯊꯨꯒꯥꯏꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯅꯝꯐꯨꯗ ꯈꯪꯅ ꯈꯪꯅ ꯑꯐꯕ ꯋꯥꯈꯜꯁꯤꯡꯗ ꯋꯥꯈꯜ ꯊꯝꯂꯕꯗꯤ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯗ ꯏꯪ ꯆꯤꯛꯄ ꯋꯥꯈꯜꯕꯨ ꯆꯥꯎꯈꯠꯍꯜꯂꯤ꯫ ꯋꯥꯈꯜꯁꯤꯅ ꯉꯥꯏꯕ ꯀꯟꯕꯒꯤ ꯍꯩꯅꯕꯤ, ꯃꯌꯦꯛ ꯁꯦꯡꯕ ꯄꯥꯟꯗꯝ ꯈꯪꯕ, ꯑꯋꯥꯠꯄ ꯂꯩꯇꯕꯒꯤ ꯋꯥꯈꯜꯕꯨ ꯄꯨꯊꯣꯛꯄꯗ ꯑꯌꯥꯕ ꯄꯤ꯫ ꯄꯨꯝꯅꯃꯛꯇ ꯊꯥꯒꯠꯆꯕ ꯋꯥꯈꯜ ꯐꯣꯡꯗꯣꯛꯄꯒꯤ, ꯃꯇꯝ ꯂꯧꯊꯣꯛꯄꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯑꯩꯈꯣꯏꯕꯨ ꯑꯄꯤꯛ ꯑꯄꯤꯛꯄ ꯅꯨꯡꯉꯥꯏꯕ ꯄꯣꯛꯍꯜꯂꯤꯕ ꯄꯣꯠꯁꯤꯡꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄ ꯃꯔꯨ ꯑꯣꯏ꯫ ꯊꯥꯒꯠꯆꯕ ꯋꯥꯈꯜꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯋꯥꯈꯜꯕꯨ ꯄꯣꯛꯍꯟꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯏ꯫ ꯊꯥꯒꯠꯆꯕ ꯋꯥꯈꯜꯅ ꯉꯥꯏꯕ ꯀꯟꯕꯕꯨ ꯆꯥꯎꯈꯠꯍꯟꯕꯒꯤ ꯌꯥꯝꯅ ꯂꯥꯏꯕ ꯂꯝꯕꯤꯅꯤ꯫ ꯉꯥꯏꯕ ꯀꯟꯕꯕꯨ ꯃꯇꯦꯡ ꯄꯥꯡꯕ ꯂꯝꯕꯤ ꯑꯃꯅ ꯃꯇꯝꯕꯨ ꯆꯨꯝꯅ ꯁꯤꯖꯤꯟꯅꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯃꯤ ꯈꯔ ꯃꯇꯝ ꯌꯥꯝꯅ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯎꯕ ꯐꯪꯏ꯫ ꯑꯗꯨꯕꯨ ꯃꯤꯁꯛ ꯈꯔꯅ ꯅꯣꯡꯃꯗ ꯄꯨꯡ 24 ꯆꯌꯣꯜ ꯑꯃꯗ ꯅꯨꯃꯤꯠ 8ꯅꯤꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯃ ꯑꯣꯏ꯫ ꯃꯔꯛꯁꯤꯗ ꯃꯤ ꯈꯔꯅ ꯑꯄꯤꯛ ꯑꯄꯤꯛꯄ ꯊꯕꯛꯁꯤꯡꯕꯨ ꯂꯣꯏꯁꯤꯟꯕ ꯐꯥꯎꯕ ꯉꯝꯗꯕ ꯑꯣꯏ꯫ ꯃꯤ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕꯗꯤ ꯃꯇꯝꯕꯨ ꯀꯔꯝꯅ ꯁꯤꯜꯂꯤ ꯍꯥꯏꯕꯁꯤꯗꯅꯤ꯫ ꯃꯇꯝꯕꯨ ꯃꯇꯥꯡ ꯆꯥꯅ ꯁꯤꯖꯤꯟꯅꯕꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯈꯨꯗꯣꯡꯆꯥꯕꯕꯨ ꯃꯁꯛ ꯈꯪꯕꯅꯤ꯫ ꯄꯨꯝꯅꯃꯛꯇꯒꯤ ꯃꯔꯨ ꯑꯣꯏꯕ ꯑꯃꯗꯤ ꯆꯥꯅꯕ ꯁꯤꯟꯐꯝꯕꯨ ꯌꯦꯡꯗꯨꯅ ꯊꯕꯛꯇꯨꯗ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯦꯞꯀꯗꯕꯅꯤ꯫ ꯑꯃꯨꯛꯇꯪ ꯈꯨꯗꯣꯡꯆꯥꯕꯁꯤꯡꯕꯨ ꯈꯪꯂꯕꯗꯤ ꯃꯇꯝꯕꯨ ꯆꯥꯡ ꯅꯥꯏꯅ ꯊꯝꯕ ꯑꯃꯗꯤ ꯊꯕꯛꯁꯤꯕꯨ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯦ ꯈꯪꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯃꯇꯝ ꯂꯣꯏꯈ꯭ꯔꯅꯤ ꯈꯪꯕ ꯑꯩꯈꯣꯏꯕꯨ ꯃꯇꯝꯕꯨ ꯃꯁꯛ ꯈꯪꯍꯜꯂꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯃꯤꯑꯣꯏꯕꯒꯤ ꯐꯠꯇꯕ ꯂꯝꯆꯠꯅ ꯉꯁꯤ ꯇꯧꯅꯤ ꯍꯌꯦꯡ ꯇꯧꯅꯤ ꯍꯥꯏꯕꯒꯤ ꯍꯩꯅꯕꯤꯅ ꯉꯝꯈꯤꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯪꯕ ꯉꯥꯏꯕ ꯀꯟꯕ ꯄꯥꯟꯗꯝ ꯑꯃꯕꯨ ꯄꯥꯏꯕ ꯍꯧꯔꯕꯗꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯑꯋꯥꯕ ꯅꯪꯂꯤꯕ ꯃꯤꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯆꯥꯡ ꯇꯧꯗꯨꯅ ꯌꯦꯡꯒꯗꯕꯅꯤ꯫ ꯄꯨꯟꯁꯤꯗ ꯑꯋꯥꯠꯄꯁꯤꯡꯕꯨꯇ ꯎꯔꯕꯗꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯐꯪꯕ ꯑꯣꯏꯕ ꯉꯝꯗꯦ꯫ ꯈꯨꯗꯝ ꯑꯣꯏꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯃꯍꯥꯛꯅ ꯄꯣꯛꯂꯛꯄꯒ ꯃꯃꯥ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯂꯝꯂꯦ꯫ ꯄꯨꯟꯁꯤꯗ ꯃꯍꯥꯛ ꯃꯇꯣꯝꯇꯅꯤ꯫ ꯀꯅꯥꯅꯁꯨ ꯃꯍꯥꯛꯄꯨ ꯑꯐ ꯐꯠꯇꯕ ꯇꯥꯛꯄꯤꯅꯕ ꯂꯩꯇꯦ꯫ ꯀꯅꯥꯅꯁꯨ ꯃꯍꯥꯛꯄꯨ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯂꯩꯇꯦ꯫ ꯄꯨꯟꯁꯤꯅ ꯃꯍꯥꯛꯄꯨ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕꯇ ꯑꯣꯏꯅ ꯄꯤꯔꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯇꯥꯛꯂꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤꯁꯨ ꯋꯥꯠꯇꯦ꯫ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕꯁꯤꯡꯕꯨ ꯊꯥꯒꯠꯐꯝ ꯊꯣꯛꯏ꯫ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯂꯩ꯫ ꯃꯇꯝꯕꯨ ꯆꯥꯡ ナꯏꯅ ꯁꯤꯖꯤꯟꯅꯕꯒꯤ, ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡꯕꯨ ꯈꯪꯗꯣꯛꯅꯕꯒꯤ, ꯄꯨꯟꯁꯤꯕꯨ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ ꯈꯪꯂꯒ ꯈꯣꯡꯊꯥꯡ ꯊꯥꯡꯖꯤꯟꯕꯅ ꯃꯥꯏ ꯄꯥꯛꯄ ꯐꯪꯒꯅꯤ꯫ ꯃꯇꯝꯕꯨ ꯄꯨꯡꯁꯤꯡ ꯅꯨꯃꯤꯠ ꯆꯌꯣꯜꯗ ꯆꯥꯡ ꯅꯥꯏꯅ ꯊꯝꯕꯁꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯊꯕꯛꯄꯨ ꯃꯇꯝ ꯆꯥꯅ ꯄꯥꯡꯊꯣꯛꯄꯗ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯏ꯫ ꯃꯤ ꯑꯃꯅ ꯊꯕꯛ ꯑꯃꯕꯨ ꯂꯣꯏꯁꯤꯟꯕꯒꯤ ꯃꯇꯝꯕꯨ ꯐꯖꯅ ꯁꯦꯝꯗꯣꯛꯂꯕꯗꯤ ꯃꯍꯥꯛ ꯀꯥꯟꯅꯗꯕ ꯊꯕꯛꯇ ꯃꯇꯝ ꯃꯥꯡꯍꯟꯗꯦ꯫ ꯃꯍꯥꯛ ꯃꯇꯝ ꯄꯨꯝꯕꯗ ꯃꯁꯥꯕꯨ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯃꯒ ꯂꯣꯏꯅꯅ ꯍꯤꯡꯏ꯫ ꯃꯔꯛ ꯃꯔꯛꯇ ꯊꯥ ꯑꯃꯒꯤ ꯅꯠꯇ꯭ꯔꯒ ꯆꯌꯣꯜ ꯑꯃꯒꯤ ꯑꯩꯈꯣꯏꯅ ꯑꯀꯟꯕ ꯋꯥꯈꯜꯒ ꯂꯣꯏꯅꯅ ꯄꯥꯟꯗꯝ ꯁꯦꯝꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯔꯨꯞ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃꯗ ꯆꯠꯄꯒꯤ ꯍꯥꯏꯔꯛꯄꯗ ꯑꯌꯥꯕ ꯄꯤꯔꯨꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯈꯜꯂꯝꯕ ꯄꯥꯟꯗꯝꯗꯨꯗ ꯑꯌꯦꯠꯄ ꯄꯤꯒꯅꯤ꯫ ꯁꯤꯒꯨꯝꯕ ꯃꯇꯥꯡ ꯃꯔꯨꯞꯀꯤ ꯊꯕꯛꯇꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯅꯠꯇ꯭ꯔꯕꯗꯤ ꯃꯇꯝ ꯃꯥꯡꯕ ꯊꯕꯛ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯉꯝꯃꯣꯏ ꯍꯥꯏꯕ ꯉꯝꯕ ꯑꯣꯏꯒꯗꯕꯅꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯄꯨꯝꯅꯃꯛꯀꯤ ꯍꯤꯡꯕ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯒꯤ ꯂꯥꯞꯊꯣꯔꯛꯏ꯫ ꯃꯤꯁꯛ ꯈꯔꯅ ꯉꯝꯃꯣꯏ ꯍꯥꯏꯕꯕꯨ ꯌꯥꯝꯅ ꯂꯨꯅ ꯈꯜꯂꯤ꯫ ꯉꯝꯃꯣꯏ ꯍꯥꯏꯕꯕꯨ ꯉꯝꯗꯗꯨꯅ ꯑꯇꯣꯞꯄꯗ ꯋꯥ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯃꯇꯥꯡ ꯃꯇꯝꯗ ꯇꯥꯏꯅꯅꯕ ꯍꯣꯠꯅꯩ꯫ ꯑꯁꯨꯝꯅ ꯇꯧꯕꯅ ꯉꯝꯃꯣꯏ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯂꯝꯕꯤ ꯅꯠꯇꯦ꯫ ꯄꯥꯟꯗꯝꯕꯨ ꯇꯧꯔꯤꯉꯩꯗ ꯅꯪꯉꯣꯟꯗ ꯈꯪꯕꯤꯕ ꯃꯤꯅ ꯀꯩꯗꯧꯅꯨꯡꯗ ꯑꯌꯦꯠꯄ ꯅꯠꯇ꯭ꯔꯒ ꯅꯪꯕꯨ ꯐꯩ ꯐꯠꯇꯦ ꯍꯥꯏꯔꯣꯏ꯫ ꯑꯐꯥꯎꯕ ꯃꯤꯁꯤꯡꯗ ꯆꯦꯟꯕ ꯂꯝꯆꯠ ꯑꯃ ꯂꯩ꯫ ꯃꯈꯣꯏ ꯃꯇꯥꯡ ꯃꯇꯝꯕꯨ ꯃꯇꯝ ꯆꯥꯅ ꯁꯤꯖꯤꯟꯅꯕ ꯑꯃꯗꯤ ꯉꯥꯏꯕ ꯀꯟꯕꯕꯨ ꯁꯦꯡꯅ ꯈꯪꯈꯤ꯫ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯪꯕ ꯊꯕꯛ ꯑꯃꯕꯨ ꯍꯧꯕ ꯃꯇꯝꯗ ꯑꯈꯥꯡ ꯀꯟꯕꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯏ꯫ ꯑꯐꯥꯎꯕ ꯃꯤ ꯄꯨꯝꯅꯃꯛꯅ ꯉꯥꯏꯕ ꯀꯟꯕ ꯑꯈꯥꯡ ꯀꯟꯕꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯈꯤ꯫ ꯃꯤꯁꯛ ꯈꯔꯅ ꯉꯥꯏꯕ ꯀꯟꯕꯕꯨ ꯂꯥꯟꯅ ꯈꯪꯏ꯫ ꯃꯈꯣꯏꯅ ꯈꯜꯂꯤ ꯉꯥꯏꯕ ꯑꯃꯗꯤ ꯈꯨꯠ ꯑꯅꯤ ꯂꯣꯟꯗꯨꯅ ꯈꯨꯔꯝꯕ ꯉꯥꯏꯕ ꯀꯟꯕꯅꯤ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤꯗ ꯉꯥꯏꯕ ꯀꯟꯕ ꯑꯂꯥꯏꯕ ꯊꯕꯛ ꯅꯠꯇꯦ꯫ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤꯗ ꯂꯦꯞꯇꯅ ꯍꯣꯠꯅꯕ, ꯄꯥꯟꯗꯝ ꯑꯃꯕꯨ ꯐꯪꯕꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯉꯥꯏꯕ ꯀꯟꯕꯕꯨ ꯆꯥꯎꯈꯠꯍꯟꯕꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤꯗ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯃꯔꯨꯑꯣꯏꯕ ꯋꯥꯍꯩ ꯈꯔ ꯅꯤꯡꯁꯤꯡꯕ ꯆꯪꯏ꯫ ꯑꯍꯥꯟꯕꯗ ꯌꯥꯡꯅ ꯂꯧꯕ ꯐꯤꯔꯦꯞꯅ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯑꯃ ꯇꯧꯕꯒꯤ ꯂꯝꯕꯤꯔꯣꯝꯗ ꯄꯨꯗꯨꯅ ꯆꯠꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯐꯤꯔꯦꯞ ꯑꯃ ꯁꯦꯝꯗ꯭ꯔꯤꯉꯩꯗ ꯐꯤꯔꯦꯞꯇꯨꯒꯤ ꯃꯔꯝꯗ, ꯃꯥꯡꯖꯕ ꯇꯣꯡꯖꯕꯒꯤ ꯃꯔꯝꯗ ꯃꯨꯟꯅ ꯊꯤꯗꯣꯛꯀꯗꯕꯅꯤ꯫ ꯃꯇꯥꯡ ꯃꯇꯝꯒ ꯂꯣꯏꯅꯅ ꯅꯪꯅ ꯍꯣꯠꯅꯕꯗ ꯑꯣꯏꯒꯗꯕ ꯂꯝꯕꯤꯗ ꯆꯠꯀꯗꯕꯅꯤ꯫
ꯑꯗꯨꯕꯨ ꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏ ꯉꯥꯏꯕ ꯀꯟꯕꯒꯤ ꯃꯊꯧ ꯇꯥꯏ꯫ ꯑꯅꯤꯁꯨꯕꯗ, ꯈꯪꯍꯧꯗꯅ ꯂꯧꯕ ꯐꯤꯔꯦꯞ ꯑꯩꯈꯣꯏꯕꯨ ꯑꯁꯣꯏꯕ ꯀꯌꯥ ꯊꯣꯛꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯀꯩꯗꯧꯅꯨꯡꯗ ꯄꯥꯟꯗꯝꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕ ꯉꯝꯗꯦ꯫ ꯑꯍꯨꯝꯁꯨꯕꯗ, ꯊꯃꯣꯏꯕꯨ ꯁꯨꯝꯍꯠꯄ ꯃꯇꯥꯡꯗ ꯂꯧꯕ ꯐꯤꯔꯦꯞ ꯄꯥꯟꯗꯝꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯕ ꯌꯥꯏ꯫ ꯁꯤ ꯅꯠꯇꯅ ꯉꯥꯏꯕ ꯀꯟꯕ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯈꯨꯗꯣꯡꯆꯥꯕ ꯄꯨꯝꯕ ꯈꯪꯗꯣꯛꯄ, ꯍꯩꯁꯤꯡꯅ ꯊꯤꯗꯣꯛꯇꯨꯅ ꯑꯆꯨꯝꯕ ꯂꯝꯕꯤꯕꯨ ꯄꯨꯊꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯏ꯫ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯁꯔꯨꯛꯄꯨ ꯌꯥꯝꯅ ꯍꯦꯟꯒꯠꯍꯜꯂꯤ꯫ ꯑꯩꯈꯣꯏꯅ ꯄꯥꯟꯗꯝꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯄꯗ, ꯑꯩꯈꯣꯏꯅ ꯍꯧꯔꯛꯄꯗ ꯄꯥꯟꯗꯝꯗꯨꯒꯤ ꯇꯪꯈꯥꯏ ꯌꯧꯔꯕ ꯄꯥꯟꯗꯝꯗꯨꯒꯤꯗꯃꯛ ꯂꯦꯞꯇꯅ ꯆꯪꯁꯤꯟꯕ ꯑꯃꯗꯤ ꯋꯥꯈꯜ ꯆꯔꯥꯡꯅꯗꯕ ꯑꯣꯏꯒꯗꯕꯅꯤ꯫ ꯌꯥꯡꯅ ꯄꯥꯎꯈꯨꯝ ꯃꯥꯏ ꯄꯥꯛꯄ ꯐꯪꯗ꯭ꯔꯕꯗꯤ ꯋꯥꯈꯜꯕꯨ ꯍꯣꯡꯗꯣꯛꯄ ꯌꯥꯝꯅ ꯂꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯄꯥꯟꯗꯝ ꯑꯃꯕꯨ ꯐꯪꯕꯒꯤꯗꯃꯛ ꯃꯇꯝ ꯈꯔꯗꯤ ꯆꯪꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯑꯩꯈꯣꯏꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯣꯠꯅꯕ ꯃꯔꯨ ꯑꯣꯏꯔꯛꯇꯦ꯫ ꯃꯇꯝꯅ ꯋꯥꯠꯂꯒꯗꯤ ꯑꯁꯥꯡꯕ ꯄꯥꯟꯗꯝꯗ ꯋꯥꯈꯜꯕꯨ ꯆꯥꯡ ꯅꯥꯏꯅ ꯊꯝꯕ ꯑꯂꯥꯏꯕ ꯅꯠꯇꯦ꯫ ꯁꯤꯒꯤꯗꯃꯛ ꯑꯀꯟꯕ ꯋꯥꯈꯜ, ꯉꯥꯏꯕ ꯀꯟꯕꯒꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ꯫ ꯉꯥꯏꯕ ꯀꯟꯕ ꯑꯩꯈꯣꯏꯕꯨ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯅ ꯍꯤꯡꯕ ꯇꯝꯕꯤ꯫ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗ ꯂꯥꯛꯄ ꯋꯥꯈꯜ ꯂꯝꯣꯛꯅꯕ ꯄꯨꯛꯅꯤꯡ ꯍꯟꯊꯕ ꯋꯥꯈꯜꯕꯨ ꯊꯕꯛꯇꯨꯗꯒꯤ ꯂꯥꯞꯅ ꯏꯟꯊꯣꯛꯏ꯫ ꯃꯔꯝꯁꯤꯅ ꯑꯄꯤꯛꯄ ꯃꯥꯏ ꯄꯥꯛꯄꯗ ꯊꯥꯒꯠꯄ ꯍꯔꯥꯎꯕ ꯉꯝꯗꯦ, ꯋꯥꯈꯜꯕꯨ ꯁꯣꯟꯊꯗꯨꯅ ꯍꯤꯡꯏ꯫ ꯏꯁꯤꯡ ꯃꯔꯤꯛ ꯀꯌꯥꯅ ꯑꯆꯧꯕ ꯏꯄꯥꯛ ꯑꯃ ꯑꯣꯏꯕꯒꯨꯝ, ꯊꯕꯛ ꯈꯨꯗꯤꯡꯒꯤ ꯑꯀꯛꯅꯕ ꯃꯇꯝ ꯈꯔ ꯂꯩ꯫ ꯌꯥꯡꯅ ꯃꯥꯏ ꯄꯥꯛꯄ ꯐꯪꯗ꯭ꯔꯕꯗꯤ ꯑꯈꯥꯡ ꯀꯟꯕ ꯉꯥꯏꯕ ꯀꯟꯕꯅ ꯏꯁꯥꯕꯨ ꯁꯥꯎꯅꯤꯡꯕꯕꯨ ꯐꯥꯊꯕ, ꯏꯁꯥꯗ ꯊꯥꯖꯕꯕꯨ ꯍꯦꯟꯒꯠꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯏ꯫ ꯑꯈꯥꯡ ꯀꯟꯕꯅ ꯑꯩꯈꯣꯏꯕꯨ ꯃꯇꯝ ꯀꯨꯏꯅ ꯄꯥꯟꯗꯝꯗ ꯄꯨꯛꯅꯤꯡ ꯆꯪꯕ, ꯏꯁꯥꯗ ꯊꯥꯖꯕꯕꯨ ꯃꯥꯡꯍꯟꯗꯅ ꯊꯝꯃꯤ꯫ ꯂꯧꯁꯤꯡ ꯄꯨꯝꯕꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯅꯨꯄꯥꯃꯆꯥꯗꯨꯅ ꯑꯈꯥꯡ ꯀꯟꯕꯒꯤ ꯄꯥꯡꯒꯜ ꯑꯃꯗꯤ ꯃꯥꯏ ꯄꯥꯛꯄꯗ ꯉꯥꯏꯕ ꯀꯟꯕꯒꯤ ꯃꯒꯨꯟꯕꯨ ꯈꯪꯈꯤ꯫ ꯂꯧꯁꯤꯡ ꯐꯪꯈꯤ, ꯁꯥꯗꯨꯗ ꯈꯨꯔꯨꯝꯂꯒ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯨꯟꯁꯤꯗ ꯉꯥꯏꯕ ꯀꯟꯕꯒꯤ ꯃꯔꯨꯑꯣꯏꯕꯕꯨ ꯈꯪꯍꯟꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯁꯤꯒꯨꯝꯕ ꯋꯥꯈꯜ ꯀꯟꯈꯠꯍꯟꯕꯒꯤ ꯋꯥꯔꯤ ꯇꯥꯅꯤꯡꯂꯒꯗꯤ ꯆꯦꯅꯦꯜꯁꯤꯗ ꯚꯤꯗꯤꯑꯣ ꯑꯇꯩꯁꯨ ꯐꯪꯕꯤꯒꯅꯤ꯫